Manipur phangba yempat hariba medicine plant asigi kanaba point tara khangminasi yempat hariba pambi asida vitamin A, vitamin B, vitamin C, vitamin K, magnesium, potassium, thiamine and riboflavin gi components sing marang kaina yauri ngasi lain digital kedna samjari video asi hobodi loi phawbi yengbiu support tawbiu follow like share tawbiu amadi comment box adom gi mamal yamla wafam thambiramu number 1 yempat chaba or thakpana lungs ki function tawboda mateng pangbuda natana bronchitis ki oiba disease makal manga adubusu yamna line prevention tawbo ngami serup maikhu ka hena thakpadi thorokpa laina TB adubusu phaganba ngami treatment tawbagi process asina nomuda cha thakpagi type ta 3 times yempat mana ani ahum hablaga londona after food ta thakpa yare yempat powder oragana ising asaba glass amada powder spoon ama makhai hablaga naikhairaga thakpiro pamlaga di yempat mana kangsoi oina thonglaga sabasu yai number 2 yempat chaba or thakpana lok khuba laina digi kanba ngami amadi nungsit utongda infection leiduna soro honwa wabagi laina bu फहनबदा कानबा पीरी ट्रीटमेंट तौबगे प्रोसेस मथा किसिगा चप मानरे नंबर 3 यमपत चाबा और थकपना यारिया खोंग साथतपा फहनबा ngambata natana operation tौखिबा matamda singli nauri sokpa panba yaukhiba sing adubusu yamna thuna recovery tauba ngami treatment tौबगे process matha kisiga chap manare number 4 yampat chaba or thakpana ising mari gi oiba laina haibadi urinary tract infection leiba sing adubusu फहनबा ngami treatment tौबगे process matha kisiga chap manare number 5 yampat chaba or thakpana cancer gi oiba laina bo namthaduna thambada mateng pangli human blood pu purify tawduna hakchang phana lehenbada mateng pangli treatment tawbagi process mata kisiga chap manare number 6 yampat chaba or thakpana matam matam gi oiba weather climate change tawraktuna thokhan balina sing haibadi IBS gi oiba problem sing bu prevention tawba ngami amadi sinus infection tawbada su recovery tawba ngami treatment tawbagi process mata kisiga chap manare number 7 yampat chaba or thakpana type 2 diabetic laina bu control tawduna thamba ngami treatment tawbagi process mata kisiga chap manare number 8 yampat chaba or thakpana khong yamna toina hamganba haibadi diarrhea yamna toina tawganba amadi chaba thakpa matamda digestion tawba ngamdaba adubusu phanba ngami treatment tawbagi process mata kisiga chap manare number 9 yampat chaba or thakpana haksangi unsa skin bu nautho handona phajaba hengat hali amadi unsa gi oiba disease sing haibadi dermatitis ki oiba laina singbu oiba laina singu phanba ngami yairong thongbada su phanba ngami skin bu fajahange hairabadi yampat plantain gi oiba component yauba cosmetic lairaga use tawbiro aduga unsai gi oiba laina sing amadi yairong gi oragana yampat mana adu asokpa mafam aduda pomlaga thambiro faragani number 10 yampat hariba medicine plant asi maina pokpadagi soklaba mafam duda yampat mana sing aduna thomlaga thamlabadi unsa sing adu yam thuna recovery tawduna phanbada mateng pangbada natana apomba achikpa asabada su phanba ngami video isibu yengriba singna follow like share tawbiramu amadi online dagi digital marketing affiliate marketing tamlaga paisa tanbada interest leiba singna call tawbirau madugi maramda discuss tawminasi mioiba kharadi lakh lakh tanba ngamkre aigi base of level da mateng phangjage whatsapp ta message thabirau affiliate marketing ko oiba product sing ahongba mamal ko oiba product sing offer leiba posai sing whatsapp channel aduda pumna mak phangbigani